Manipurgi irang asina maram oiduna mapung fana miyoi cha kayana lai khuramba changba yadana lairakhiba pongba maru laifam len ngasi state force amadi central paramilitary force singna ngak senduna miyoi cha kaya lai khurumkhre chingthakta kaduna laifam lenda thawnikhre amadi mobile phone pusanba yahan khidre maitai singi yamna maru oiriba Imphal East ki sagolmangdagi changsalaga lairiba kongba maru laifam lenda inglisingani kunhumdoi me ahumdagi thorakhiba manipurgi irangna maram oiduna changba yadana leirakhi hairiba laifam len asida nongmakhak akanba security gi cheksin thorang lokhatlaga miyoi masing yamdana thoni thoram pangthokpa leikhre madugi matung handak chahi asida laifam len asida lai khuramna bahotna ringai kuki singna nongmai kaptharakpadagi mapung fana thoram pangthoktana lakhibani handak sajibu tha changlakpaga loinana laifam len asida changduna lai khuramna bahotna khi madugi matung inna ngasi CRPF BSF 28 Assam Rifles State Force yauna security force singna ningthina ngak Senduna miyoi cha kaya tinduna lai Khoirumkhre ngasigi thoramadda kongba maru laifam len semgat sagat palup sana konung utra sanglen gi angom ningthau angom poireiton na luchingba amadi thaupuba sing lining thau sana mahi temple board amadi maitai lipun gi thaumi sing yauna tongan ba mafamdagi lakpa miyoi kaya lai khurumnakhi lai khurumba adu changnaba hotnabada security gi maikaidagi mobile phone pusanba yadabaga loinana miyoi kuntra rom khaidoklaga lakliba miyoi sing adu central force ki garida rotation 9 haplaga lai khurumkhre amadi loiraba matungda thindorakpagi thabak paikhatki pungkhai ama khara henna khongna karaga lairiba chingu salai rail sidaba mapugi laifam lendadi tangai fadaba maitai gi inat ki yokhatliba lupsingi miyoi humfurom damak khandoktuna kaba yahanki ngasigi thoram sing aduda laigi phizol singsu hongbaga loinana inat thawni sing pangthokhi thoramadda sana konung utra sanglen gi angom ningthau angom poireiton na hai maitai singi yamna maru oiriba laifam lenasi irang lakiba matamdagi mapung fana kaba ngamdana amadi lai khurumba fangdana leirakhibani adubu ngasi security personnel singna ngak selaga changduna irat thawni thoram pangthokpa yabagi khudongchaba ma pirakpa asifai masina lamdamasida loisinba naidana leiriba irang asi loisinbaga loinana tangdu laitaba manipurama oiragani thajai amaromda mamangda maningtamna laifam lenasida changduna lai khurumba yaramba adu security na ngak tragadi yaraktaba asi nungnangba poi athubada hanagumna lai khurambagi khudongchaba adu lakna bahotna si haiki amaromda maitai singi yamna maru oiba laifam len ama oiriba kongba maru laifam lenda ngasi security ngaklaga lai khurumba fanghanliba asigumna maitai singi atai lemhauriba laifam len oiriba kobru amadi thangjing laifam len sumatik saba security piduna lai khurumba fanghanna bathabak paikhatpiu haina maitai lipungi maikaidagi lengaki pukning chingsilakli khoi ngasi kongba maru lai khurumbi lapasi hana mamang thakti khogi free amna ningtamna changdana lai khurumbi khudong chapsi lerami adubu ngasi di akhoi iramdam akhoi isagi lamdam masida lai khurumbauta akhoi sarkar dagi ayaba lauraga changbagi mong ama lakse akhoi meiti lipuni site gi yamna nuaijade ngasi matungda su tawdana hona biyo haina akhoi sarkar da thamningi ramde akhoi ngasi lai khurumba changbu siresu akaknaba masing mi kunthra ama kayama de hena changhandaba digi akhoi na hana ningkha tamna akhoi phone pusandana khochandana tawbuse masi buk restriction thamba masi yamna nuaijade maramde akhoi gi chahimda nangai adum changninga matamda changaga lai khurumba se asi akaknaba matam se buta time bound toksalakpa dagi akhoi restriction mayam thamjalakse akhoi meiti lipun gi site yam nuaijade ngasi akhoi meiti lipun gi volunteer mi lising amuk ki chang akhoi lakjabani ngasi mayam so akhoi saruk yabina ba akhoi yam luraba laifam am oibanina akhoi meiti ogi oiba yamna tangai fadaba laifam nena akhoi lojaraga ngasi akhoi meiti lipun gi site gi akhoi mi lising amuk volunteer lising taw lakjabani mi lising je akhoi loino kabagi pamjabagi apamadi akhoi phongdoi adubu restriction thamme armina si yam nuaijade akhoi changai se akhoi meiti lipun gi site gi huji kanga karak pasi bukta makhagi laifam lendura almost laihoraga huji akhoi team kunthra ne akhoi team moina changai se sire hena ayaba pirakte adubu akhoi tangai fadana akhoi laifam len se akhoi yogdabi ade na akhoi changjarapani akhoi lipun gi site gi internally yam kan honari akhoi chapchana masi akhoi gi laifam len meiti gi laifam len singse chapchana akhoi yoksana bona jarkani athu matam da akhoi sigi process se tawgani akhoi changdabu yaroi changju changani akhoi ma laibak ni akhoi lamdam ni akhoi ge dawi ju changoidino akhoi na hujik lejariba mafam asi kongba maru laifam len aduga akhoi mangda leibiriba sina akhoi irupa matamda chanabi oina leiramba ahansingi maina wai kana sam laithung pakpa ama laithung paglakpa ama kokpa ama haiba puki makal ani leibini mafam sida adu mayam na ngasi si cheirauraba matung ahanba nomai jingli kaba horaga ahumlak pawdi kanarame adu chahi ahum lange akhoi karigum khara leibadagi kaba phamudraba adu hantakti kongba maru sengwan lumna kana honabiduna akhoi ngasidi
ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ ꯂꯥꯏꯅꯤꯡꯂꯣꯏ ꯃꯌꯥꯝ ꯑꯇꯣꯞꯄꯁꯤꯡ ꯄꯨꯟꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯨꯞꯐꯝ ꯍꯥꯏꯇꯥꯔꯦ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯗ ꯀꯥꯕ ꯐꯪꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯉꯥꯛꯄ ꯁꯦꯟꯕꯤꯕ ꯇꯧꯕꯤꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯕꯨꯁꯨ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯀꯥꯕ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯁꯨ ꯑꯦꯔꯦꯟꯖꯃꯦꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯥꯔꯛꯄ ꯃꯇꯝꯗ 10 15 10 ꯈꯥꯏꯔꯒ ꯈꯥꯏꯕ ꯑꯃꯨꯛ ꯀꯨꯝꯊꯕ ꯑꯃꯨꯛ ꯀꯥꯕ ꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯤꯇꯪ ꯂꯩꯖꯩ ꯑꯗꯨ ꯀꯥꯍꯧꯗꯕ ꯀꯥꯕ ꯐꯪꯍꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯗꯨ ꯃꯊꯪ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯂꯩꯉꯥꯛ ꯂꯩꯔꯛꯄ ꯃꯇꯝ ꯅꯠꯇ꯭ꯔꯒꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯤꯟꯕꯤꯔꯒ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟꯕꯨ ꯑꯩꯈꯣꯏꯒꯤ ꯀꯥꯕꯗ ꯑꯌꯥꯕ ꯅꯨꯡꯉꯥꯏꯕ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯅ ꯏꯚꯦꯟꯗꯧꯒꯤ ꯃꯐꯝꯗ ꯑꯩ ꯊꯧꯅꯤꯖꯔꯤ ꯃꯤ ꯑꯃꯁꯨꯡ ꯂꯥꯏ ꯁꯝꯅꯉꯩ ꯍꯥꯛꯇꯛꯇꯒꯤ ꯍꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗꯩꯗ ꯀꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯇꯧꯕꯁꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯑꯁꯤ ꯍꯧꯈꯤꯕ ꯃꯦꯒꯤ 3 ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯨꯅ ꯉꯝꯃꯝꯗꯕꯗꯨ ꯍꯟꯗꯛꯇꯤ ꯉꯝꯂꯦ ꯃꯁꯤ ꯇꯁꯦꯡꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯁꯨꯡ ꯏꯙꯧ ꯄꯥꯈꯪꯕ ꯑꯅꯤꯅ ꯑꯩꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯏꯃꯥ ꯂꯩꯃ ꯁꯤꯔꯕꯤꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯥ ꯃꯅꯥ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤ ꯌꯧꯔꯦ ꯃꯐꯝ ꯑꯁꯤ ꯌꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯉꯣꯝ ꯅꯤꯡꯊꯧꯅ ꯁꯅꯥ ꯀꯣꯟꯌꯥꯏ ꯂꯨꯄꯥ ꯀꯣꯟꯌꯥꯏ ꯍꯨꯟꯗꯨꯅ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯌꯥꯏꯐꯅꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯌꯥꯏꯐꯅꯕ ꯂꯝꯗꯝ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯍꯤꯡꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯄꯁꯤꯗ ꯉꯁꯤꯗꯒꯤ ꯍꯧꯅ ꯏꯪ ꯆꯤꯡꯅ ꯂꯩꯃꯤꯟꯅꯕꯗꯨ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯂꯩꯃ ꯁꯤꯔꯕꯤ ꯑꯃꯁꯨꯡ ꯏꯙꯧ ꯄꯥꯈꯪ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯈꯨꯔꯨꯝꯖꯩ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ